ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒꯤ ꯑꯥꯔꯊ ꯍꯟꯗꯣꯛꯆꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯃꯃꯤꯡ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯊꯣꯟꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯔꯁꯤꯌꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯤꯡꯆꯥꯕꯤ ꯑꯍꯨꯝ꯫ ꯆꯥꯎꯚꯜ ꯃꯁꯨ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯐꯨꯡꯒꯥꯗ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯇꯤꯛꯂꯤ꯫ ꯋꯥꯔꯤ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯃꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯑꯇꯩ ꯃꯁꯨꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯨ ꯃꯌꯥꯝꯁꯤꯡꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯃꯄꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯁꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎꯔꯦ, ꯋꯥꯔꯤ ꯇꯥꯗꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ꯫ ꯃꯁꯨ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯡꯒꯅꯨꯅꯦ ꯅꯈꯣꯏꯕꯣ, ꯂꯥꯡꯂꯕꯗꯤ ꯑꯩ ꯋꯥꯔꯤ ꯂꯤꯖꯔꯣꯏꯀꯣ꯫ ꯃꯄꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯅꯈꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯨ, ꯑꯩꯈꯣꯏ ꯂꯥꯡꯗ꯭ꯔꯦ, ꯋꯥꯔꯤ ꯂꯤꯕꯤꯔꯣ꯫ ꯆꯥꯎꯚꯜ ꯅꯣꯛꯃꯤ ꯇꯧꯏ ꯍꯥꯏꯔꯝꯃꯤ, ꯂꯤꯔꯒꯦ, ꯑꯗꯨꯗꯤ ꯇꯥꯔꯣꯀꯣ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯁꯣꯡꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯍꯨꯝꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯄꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯨ ꯑꯃꯅ ꯃꯔꯛ ꯐꯠ ꯊꯠꯂꯤ, ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤꯗꯤ ꯇꯥꯅꯤꯡꯗꯦ, ꯂꯥꯏꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤꯒꯤ ꯑꯣꯏꯅ ꯇꯥꯅꯤꯡꯉꯤ, ꯍꯤꯡꯆꯥꯕꯤꯒꯤ ꯑꯗꯨꯝ ꯂꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯁꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯅꯤꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯕꯤꯌꯨ, ꯑꯗꯥ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯑꯃꯅ ꯍꯥꯏ ꯑꯃꯅ ꯇꯥꯗꯦ꯫ ꯌꯦꯠꯅꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥꯔꯤ ꯂꯤꯔꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯁꯨꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯅꯈ꯭ꯔꯦ, ꯋꯥꯔꯤ ꯇꯥꯔꯒꯦ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯈꯤ꯫ ꯃꯄꯨꯁꯨ ꯐꯔꯦ, ꯂꯤꯔꯒꯦ, ꯑꯗꯨꯕꯨ ꯂꯥꯡꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯃꯁꯨꯁꯤꯡꯗ ꯋꯥ ꯃꯦꯜꯂꯝꯃꯤ꯫ ꯃꯁꯨꯁꯤꯡ ꯑꯗꯨꯁꯨ ꯂꯥꯡꯂꯔꯣꯏ ꯍꯥꯏꯅꯔꯛꯂꯕꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕꯤ, ꯑꯋꯥ ꯑꯅꯥ, ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯗꯨꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ, ꯃꯤꯒꯤ ꯏ ꯊꯛꯂꯒ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ, ꯎꯄꯥꯜ ꯋꯥꯄꯥꯜ, ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯄꯨꯝꯅꯃꯛ ꯅꯩꯍꯠꯂꯒꯇ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯛꯇꯕ ꯑꯗꯨꯅ ꯃꯆꯦ ꯑꯅꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯨ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯏꯄꯨ, ꯃꯆꯦ ꯑꯅꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕꯔꯣ? ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯋꯥꯔꯤ ꯊꯠꯂꯛꯄ ꯑꯗꯨꯗ ꯃꯄꯨꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯏꯁꯨꯇꯣꯝꯕꯤ, ꯅꯪꯕꯨ ꯋꯥꯔꯤꯁꯤ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯄꯩꯔꯒ ꯇꯞꯅ ꯇꯥꯒꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯄꯨꯅ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ, ꯑꯉꯥꯡ ꯑꯇꯩ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯆꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯄꯨꯅ ꯃꯈꯣꯏꯗ ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯆꯦ ꯑꯅꯤꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯃꯈꯣꯏꯒ ꯋꯥꯈꯜ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯌꯥꯏꯃ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ, ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯃꯆꯦ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯍꯩꯅꯗꯦ, ꯃꯥꯁꯨ ꯄꯦꯟꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯨ ꯃꯅꯥꯎ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯗ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫
ngaihak kupna khanaraba matungda manaunupi atonbi adudi taibang migi mateng pangba yamna pamjabanina makhoisu magi mateng pangba saduna taibang migi sanabada hu hapsilaga pijahalasi taibang mina sauduna manaunupi atonbedu taibang mina oina halhalasi haina khanarame mataw asumna mase anidu lona wa tanaraba matungda manaunupi atonbi adu hanjilakpa matamda hanaga iman manadana ingna tapna wa haiba haurakhi taibang migi phananaba hairaklamme mase anigi honglakliba mataw aduda manaunupi atonbi adu khara ngaksanaramme adum oinamak manaw adugi apamba khangna mateng pangbige khaliba male haina mahakna isam samna khandoklamme mataw asumna numit tuma haukraba matung mathangi numitta hingsabi atonbi aduna masak mataw yamna phajabi laisabi amagi saktam onthoklamme taibang mina sana thaknanaba thinba satke haina thoklakpa matamda mase aniduna mahakpu khamlamme mase anina khamlakpa aduda amuk saibirakadra haiduna manaunupi adu pakhatcharamme adubu mase aniduna noktuna hairakki isegi ibema aikhoi nangonda karisu chairoye sese nangna puriba aduda masisu pukho mase aniduna asumna hairakpa asida manaunupi adu harauna pirakliba sana thaknaba khara adu loksinduna saba thakpa phangjaraba kayada pijanabagidamag puduna satkhre mase anidudi manaunupi aduna makhoi anina piriba hu haplaba sana thaknaba adu harau harau pukhiba aduda akhaba minok noktuna khana launa pena pena noklamme asomdana kamdauri mase aniduna hu hape haibadi khangjadabanina hingsabi atonbi adudi saba thakpa phangjaraba miyoi kayada sana thaknaba mayam adu yanthoklamme saba thakpa phangjaraba mayam sing adusu sanaba yalakpa aduda saba thakpa phanglagani khanna harauna lam lamduna lauraga chanakhre laibak phaba haigadra khudak adudadi sariba mayam adusu karisu tawrakhide aduna hingsabi atombi adusu adumak mayam aduga wari watai ngaihak sanaramlaga makol oiriba umang adu tamna amuk halakhi manaunupi atombina tekta kaidana halakpaduda mase anidusu adumak toksinaramme mathangi numit phawbadi ngairasi haiduna adumak toksinaramme mase anigi lawtunabadu khangjadaba manaunupi adudi hanagumna adumak harau harau wari watai saramme mathangi ayuktadi nungti numit khudingi matawgum manaunupi atombi adu laisabi masa amagi saktam onthoklamme taibang migi manakta satnaba thoklakhi matamaduda phana phatrabasu manau kaubanina amuksu hek khantharubada sihaningdabana mase aniduna mabu sattanaba khamlamme adubu mase anigi wadu yade adumak mahakti taibang migi mateng pangbani haiduna satkhre mahakna taibang mi mayamna lairiba mafamdu hek yobadadi miyamna mahakpu phattabi namthak tawbini migi mangnanaba sinbini haiduna mayam sangduna hananaba hotnaraklamme mahaknadi mayamgi mangnanaba phattanaba karisu tawkhiba leitabana magi maral karino haina hangjanaba hotnajaramme adubu mayam aduna karisu tabi khidre mahakpu hatkani haiduna makutta khulai paiduna tanaraklaba aduda mahaksu mathwai hingnanaba mayam adudagi nanthoklaga chelamme adumakpu maikai khuding question khrabada senpham leitre mayam sangduna mahakpu pharamme makhong makhut punsinkhre suk phuraga mai thagadabagi tawraklamme matamaduda mahak pakhatna kapli kapli hairaklamme mayamna aigi iphamda pendaba kari leibagino asuk tamthiba serak asibu pige thaurangliba asumna hairamme mahakna kaplibadu miyamnadi kapsinnabani haiduna mayam adudi saungna mahakna ngarang piramba asa athaksing adu puthoktuna madu saruba mi kaya siba sangba khangdana lairiba sing adu hairamme phibam sadana lairiba mayam adusu mafam aduda miyamna puthoraktuna hingchabi aduda ulamme madu ubada mahakti ngakpana kham thengkhre
Asum ningsingluba matamda mase anina tausinaduna pirakhiba amadi ngasi ayuk mahakna thuklakpa matamda mase anina mahakpu khamlakhiba pumnamak ningsinglakpada makhoi anina tauba soidanamak oirigani haibasi mahakna khanglakhi. Maram aduna tilliba miyam aduda thabak adu mahakna atamnana tawkhiba natte haina haijaramme. Adubu miyam adudi mahakna hairiba wa adu tabiramde. Mahakna haijaba wa amatta tabidana namduna mai thananaba thaurang tawraklabada hingsabi atombidu mahagi asengba saktam uthoraklamme. Akiba phanglaba saktam aduna khakna nonglakpa aduda tilamba miyam pumnamak kiduna kaiduna senakhre. Tanja adugi khudongchaba lauraga mahaksu mahaki makol oiriba mase anina lairiba adom tamna pairaga adom satkhre. Asomdana kamdauri mase anidudi makhoigi manawnupi atombi adu taibang miyamna saubadagi hatoklamlagani haina khalamme. Madu makhoigi mayokta leibagi mahaini haiduna khakna noklamme. Matang aduda manawnupi atonbidu saptra amaga loinana yamna saungna pasilaklamme. Tawrakliba mataw aduda mase anidudi khangprek khanglamme. Inaw atombi nangdi hausik phauba. Hingsabi atombidu pendabana thumhatkre khakna noktuna hairaklamme. Ha nakhoina aibu siramlagani khanbado haujikti aihak sidraba asida ngaklibara. Khakna noklaga mase anida saungna yenglamme. Maral lairabi oibana mase anidudi manawnupi aduda kirup yenglamme. Tasengbagidi makhoigi manawnupi atombisi phariba makhaidi pangphada phaba phalaktrabadi makhoi anidagi hena sathiramme. Adumakna mitkup aduda kari tawrakani khanbada pakhatpana loikhre. Manawnupi atonbi aduna mahakpu minamduna mase anina mahakpu hatnaba silli khanglakpada sauningkhibana aphapata karimata khanthaba ngamdana mase anidu hatlage khanduna lakhibani. Mase ani adusu adumangai manaw aduna hingna laklaba asida makhoi anibu lemna thakhraroi haibasi makhoina khanglamme. Maramasina makhoi ani amata oikhiduna manaw adu maithiba pidaba yade haina khankhre. Adumna ngaihaktang aduda akanba maongda lanthengnarакpa asida mase anidudi makhoi ani subana manaw nupi atonbi adu khara waramme. Adumakpu akonbadadi manawnupi aduna laksilakpadagi mase aniduna makhoibu ngakpinanaba haijarammi. Manawnupi adudi sauningbagi mayaina mase anidu hatlage haina hosillaklamme. Adubu mase aniduna pakhatna kapadu ubada sap leplamme. Aduga wa karimata hairamdana mafamdu thadoktuna satkhi. Manawnupina karisu tawramdraba aduda mase anidu thawai hingle khanduna wai sangbagi sor hondoklamme. Adumakpu numit aduda manawnupi atonbi adugi saklondu taibang miyamda uthoklambana umang aduda hingsabi leire khangbadagi kana amatana sangnarakhidre. Adumna sahi sani mukti haukhre. Hingsabi masil manaw anidu taibang migi i thakpa phangdana wana adum lelaklamme. Taibang migi i thakpa phanglaktrabada manawnupi yaima adudi masadu chapsin khujilaklamme. Maha khangba ngamdana masem ahalda onsillaga hairamme. Semhal aidi asumna asum khangba ngamlaroi. Aduna hayeng inung hek nganbaga aidi taibang mi saduna mirakta hinglunaba hotnarage. Mase aduna pakhatna khummi. Isegi yaimbi nang adumna tawno. Haujikti taibang mi singse yamna singlabani. Nangna hingsabi ni haibase makhoina hek khanglakpada mayam sangdana nahakpu hatpikhiba tarene. Masena phana hairabasu manawnupi yaima adunadi sada thaktabana asum kangchilaklaba aduda migi i thakpa phangdana sigadabagi saruk migi i thaklaga taibang mina hatkesu hasakrasanu chattadi chatlagani hairaklamme. Manawnupi aduna lepkhraba aduda masem ahal adusu khamba ngamdre.
Mathangi ayukta hingsabi yaimadu taibang mi saduna mirakta laklamme. Matamaduda khul aduda naungna nupi laikhidraba pakra nupa amasu lairamme. Pakra aduga hek mapasana thengnabadagi hingsabi aduna mahakkisu kana laitre haijillamme. Matamaduda nupa aduna masanupiga mahakadang laibani makhoi ahum punna lairasi hairaklamme. Madu tabada hingsabi adudi haraubagi mapa laikhidre. Adumakpu masindadi pakhum amatta piramde. Maithongdadi yamna tolabi amagi matongni utliba. Matawaduda nupa adunasu nungaitaba poktuna mahakna pakhum pidrabasu makhoigida lairasi haina hanjin hanjin taksillammi. Adumna kanna taksinbadagi mahaksu yare haiduna khumkhre. Asumna numit kharani punna lairaklaba asida hingsabi aduna pakra aduki masanupi adugi I thakningbana ngauramme. Adubu mahakna nupi masa adubu hatlurabadi soidana khangnarakani khanduna angang nupi masa adubu mase ibi magida oina tharage haina khankhre. Asumna wakhal khanduna asengba tanja ngaiduna laikhre. Nongmagi numitta nupi masa aduna lamtu senglingai soibadagi imungda ising khara haidoklamme. Madu uraga hingsabi aduna saungna masanupi adubu puthabiramme. Aduga sangonda oina layu haina namsillamme. Matamaduda nupi masa adusu kapsaramme. Mamatonda imaton aihak lanjare sangondadi lahinbiganu haina yamna kanna haijaramme. Mana phana haijarabasu mamatona tabiramde. Namduna adumak sangonda namsinbirabada saru pairiba adugi nakalda tasinduna kapna kapna adumak lairamme. Matamaduda mahaki nakalda usi amana laibakta kanna asum asum holaklamme. Madu ubada ahanbadadi nupi masadu haiphet pakhatna handoi. Adubu usi adu ubadagi tapna magi furit khawda yauriba lona hapchinkhiba tan maset adu ningsinglaktuna usi aduda thabiramme. Usi adusu tan maset adu saramme. Loinana itha thajadana taibang mirolda hairaklamme. Ibema aibu tan pijabibagi-damak yamna thagachari. Adubu nangna khangdaba ama laire. Nangi nayomda lairiba nupi ase taibang mi natte hingsabi ni. Usiduna hairakliba wa aduda nupi masa adudi ngakpana amadi pakhatkibana masindagi wa amata phawba kangba ngamlamde. Usidusu mahaki haifam thokpa mari mari haitharaklamme. Mamatongi mase adusu hingsabi ni. Karigumba mamatona mabu mamatongi mase adugi manakta satlo hairaklavadi mangonda taklau hainasu hairakhi. Nupi masa adusu kibana wa amata haiba ngamda adumag hoi haina mangagdamag nomlamme. Mataw asumna hariba numit aduma haukraba matung numit kharani leiraga itha thajadana nupi masa adugi mapabung adu mataw amagida thabak aruba amagidamak ahing laklakani haina chatkhi. Nupi masa adudi mapabung adubu chatkinu haina khamjabasu ngamda adumak yengduna laihauраmme. Matamasida mamaton hingsabi aduna mahakpu kauksilakhi. Umangda lairiba magi masegi manaktagi yetumga langkharaga lauruso haina hairamme. Madu tabada nupi masa adudi masadu pakhatkibana loikhre. Usi aduna hairamliba aduga sap manana hairakpa aduda mahak kari tawgani khanbada ngaihak wakhal thokte. Adubu tapna wakhal phatharaga hairaklamme. Imaton ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯇꯨꯝꯒ ꯂꯪꯒ ꯂꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯧꯕ ꯆꯠꯇꯧꯔꯤꯕꯅꯣ? ꯍꯤꯡꯁꯥꯕꯤꯗꯨ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯗꯨꯃꯛ ꯁꯥꯎꯅ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯔꯕꯗꯤ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯆꯠꯄ ꯇꯥꯔꯦ꯫ ꯃꯃꯥꯇꯣꯟꯗ ꯃꯆꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯀꯔꯝꯅ ꯈꯪꯗꯧꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯀꯟꯅ ꯍꯦꯛ ꯆꯞꯁꯤꯜꯂꯒ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯂꯝꯕꯤ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏ, ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯨ, ꯑꯗꯨꯒ ꯅꯅꯥꯇꯣꯟꯗꯣ ꯍꯦꯛ ꯅꯥꯕ ꯐꯕ ꯃꯄꯥ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯑꯃ ꯂꯩꯔꯝꯅꯤ, ꯃꯗꯨꯗ ꯆꯪꯉꯨ꯫ ꯃꯃꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯎꯆꯤ ꯑꯗꯨꯗ ꯃꯍꯥꯛ ꯎꯃꯪꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯁꯨ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕ ꯎꯆꯤ ꯑꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯆꯠꯈꯤꯕꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯎꯆꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯇꯣꯟꯕꯤꯗꯨꯅ ꯊꯥꯔꯛꯄ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯦ ꯑꯅꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯃꯤꯗ ꯃꯥꯡꯅ ꯇꯥꯛꯅꯅꯕ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯟꯅꯅꯕ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯎꯆꯤ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯥꯗꯔꯒ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯦꯛ ꯑꯃꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯪꯒꯥꯝ ꯊꯥꯎ ꯌꯥꯎꯕ ꯎꯇꯣꯡ ꯃꯆꯥ ꯑꯃ ꯈꯨꯜꯂꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒꯗꯤ ꯁꯝ ꯄꯨꯅꯅꯕ ꯂꯪꯁꯨꯡ ꯑꯉꯥꯡꯕ ꯃꯄꯩ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯈꯨꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯖꯤꯛꯇꯤ ꯆꯤꯡꯅꯅ ꯃꯊꯟꯇ ꯍꯪꯖꯩ, ꯏ, ꯀꯅꯥꯅꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯣ? ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯃꯨꯛ ꯐꯗꯤ ꯑꯃꯒ ꯁꯝꯖꯦꯠ ꯑꯃꯒꯁꯨ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯑꯗꯨꯃꯛ ꯈꯨꯟꯖꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯗꯨ ꯅꯥꯕ ꯐꯔꯕꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯣꯟꯊꯣꯡ ꯑꯃ ꯂꯩꯕ ꯎꯔꯦ꯫ ꯀꯣꯟꯊꯣꯡꯒꯤ ꯆꯩꯗꯨ ꯆꯤꯡꯊꯣꯛꯂꯒ ꯆꯪꯒꯦ ꯇꯧꯕꯗ ꯀꯣꯟꯊꯣꯡꯒꯤ ꯆꯩꯗꯨ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯃꯟꯗꯕꯒꯤꯔ ꯀꯔꯤꯅꯅꯣ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯈꯨꯜꯂꯛꯈꯤꯕ ꯍꯪꯒꯥꯝ ꯊꯥꯎ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯩꯕꯗꯒꯤ ꯁꯤꯔꯤꯠ ꯁꯤꯔꯤꯠ ꯅꯥꯜꯂꯗꯨꯅ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯪꯂꯛꯄꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯄꯨꯡꯕ ꯎꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯥꯅ ꯈꯨꯜꯂꯛꯈꯤꯕ ꯂꯪꯁꯨꯡꯗꯨ ꯃꯁꯥ ꯑꯃꯗ ꯀꯤꯁꯤ ꯀꯤꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯑꯁꯤꯗ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ ꯍꯨꯏ ꯑꯃꯅ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯛꯄꯗ ꯆꯥꯅ ꯊꯛꯅꯅꯕ ꯈꯨꯜꯂꯛꯄ ꯈꯔꯗꯨ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯨꯏꯗꯨ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯗ ꯍꯣꯠꯆꯤꯟꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯍꯨꯏꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯏꯃꯥꯕꯣꯛ ꯏꯃꯥꯕꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯍꯜ ꯑꯗꯨꯗꯤ ꯉꯛꯂꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯇꯣꯟꯅ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ ꯇꯝꯖꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯐꯤ ꯁꯥꯗꯨꯅ ꯄꯥꯉꯟꯗꯦꯝ ꯍꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯇꯣꯟꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯍꯪꯉꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯀꯤꯗꯕ ꯁꯥꯗꯨꯅ ꯃꯃꯥꯇꯣꯟꯅ ꯌꯦꯇꯨꯝꯒ ꯂꯪꯒ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯐꯔꯦ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯍꯥꯟꯅ ꯑꯃꯨꯛꯇ ꯏꯔꯨꯖꯊꯣꯛꯈꯣ, ꯂꯪꯒ ꯌꯦꯇꯨꯝꯒꯗꯨꯗꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯍꯩꯅꯔꯔꯣꯏ ꯈꯪꯕꯅ ꯃꯍꯥꯛꯅ ꯀꯧꯁꯤꯟꯗꯨꯅ ꯐꯤ ꯁꯥꯔꯝꯃꯨ, ꯃꯍꯥꯛ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯧꯔꯥꯡ ꯇꯧꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯀꯤꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯍꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯀꯣꯜꯗ ꯂꯩꯔꯤꯕꯅꯤꯅ ꯃꯤꯄꯥꯏꯕꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ
ngarang laklamba usi adusu amuk lona leibak adu hotuktuna phaudoraklamme maduda nupi masa adu usi aduki manakta sangsilli matamaduda usi aduna nupi masa aduda ka aduda kulliba haudong amubi aduda sanaba khara thabiyu madu oirabadi soidana nahaki mateng panglagadabani hairaklammi nupi masa adusu usiduna haibadumak taurammi haudong amubi adusu ngasaidagi tumin kulambani asa athak khara saba phanglabada nupi masa aduda phidu mahak oina sabi haurage mafamdu thadoktuna thuna senkhro hairaklammi adom tawna nupi masa aduna usi adubu furit khauda hapsilaga lona thongdaki songthoraklammi hui aduna urabasu asa athak thabikhiba aduna khonglaktre tuminna adumak laihaurammi hauriba upal adusu adumangai langsung kibikhiba aduna harauraduna nupi masa aduna senkhibadu urabasu karisu hairamde aduga aroibada konthong adusu adumangai thau taibiba aduda mahaksu khara komduna nungaijaba aduda karisu haidana matomta hangduklammi adom tawna nupi masa adu adumak senkhre somdana kamdauri hingsabi ahal aduna ising maising thaurang tauba loiraba matung imungda sanglakpadadi phisa kol adu nupi masa aduna sabagi mahutta magi haudong amubi aduna saraga leirambaduda saungna hairammi nangdi maduda kari tauriba nupi masa aduna kadaida chatkre haudong amubiduna thausadana khummi mahakti mayum yongnanaba chenkhrabani hingchabiduna saungna hairammi aduga nakhoina tumina leithokliba karigino magi mateng oina pangliba natra hui haudong upal wapal sambal makhoi loinamakna nupi masa aduki matau aduda pungpen pen khre mahaknadi makhoigi karimata taubidraga nongmakhak lakpa nupi masa aduna makhoigi penaba taubiramba adugi mateng pangbiribani haina khumlakhi madu taraga hingsabi ahaldu saungna magi sanga mayam adubu sairammi saungna magi sumjit apaibidu phat tongkhatli nupi masa adubu tanakhre nupi masa adusu wana asum selakpani tanza aduda magi matungda hingsabi ahal aduna sumjit tongduna tanarakpa aduda pakhatpa phaurammi mana pakhatpa pokpa matau aduda usi aduna yamna thuna phadi adu langthokkhro hairaklammi nupi masa aduna usi duna haibadumak thuna tawkhi matamaduda phadi adu hek hundokpagadi phadi aduna apakpa ipak ama onthokhirammi adumna tawba aduna hingsabi ahal aduna makhoibu tanarakpada khara makhaidi thintarammi adubu handak muksu adum naksina tanarakpa aduda usi aduna amuk samjet adu langthok hairaklammi samjet adu hek langthokpadagidi asauba laisil nongphaitana kuppa umang ama onthokkhre handakti hingsabi ahaldu umang aduda leiriba laisil nongphai aduna maikai mamkhiduna maikai ngauduna uru ungduna sumjittu thauraga lehaurammi asomdana kamdauri nupi masa adusu yamna kanna selakpadagi makhoigi khuldu yaure adubu mayomdadi phat changlamde mapa halaklam khiroi khangbana atopayum amada numit adumadi leklammi somdana mamaton hingsabi adudi masa nupi poktabi aduna hanjilaktaba aduda mase ahalna chathoklamlagani khanduna yamna harauna nungaina leirammi adumna mana yamna harauna nungaina mathangi ayuktu mapuroiba halaklaga atopa wari ama oina haijilage khanduna ngairammi adubu laibak thibadi masanupi aduna lambida mapabung ngaiduna thokiba thaudok pumnamak tamlammi mapabung adusu asengba pumnamak khanglabada masanupida mahakpu ngakpinaba haijarammi miyam khomduna magi nupi hingsabi adubu hananaba thauranglaklammi mapuroiba halakpa ngairambi hingsabi adu upai leitana mayam adudagi nanthokhtuna makhoigi makol oriba umangdu tamna mathwai hingnanaba senkhirammi wari asi liba loirakpa matamda hanubaduna hairammi asum tawnane susa hingsabi singdo
amuk hanna migi manakta lakhiramde. Mapugi waridu taraga masunupi atonbiduna kiboy kariboy hairamme. Adudi ipu asingki hingsabisi laibro. Lairibanine. Ise sak loraba male. Lao isusa sak sarurasiko. Asumna haiduna saubhal masu singdu pusinduna sakhumda sak saba sangki. Wari asi nungai biragadi like tawbiramo comment tawbiramo. Aduga channel asida nauna sangbirakpa oiragadi channel asibu subscribe tawbiramo.